ꯍꯨꯝꯅꯤ ꯃꯔꯤ ꯁꯨꯔꯦ LB ꯊꯥꯗꯕ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯔꯤ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯌꯥꯝ ꯅꯦꯠ ꯌꯥꯔꯤꯉꯩꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯨꯏꯔꯦ LB ꯊꯥꯗꯕꯁꯨ ꯅꯦꯠꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯒ ꯚꯤꯗꯤꯑꯣ ꯁꯦꯝꯗꯕꯁꯨ ꯀꯨꯏꯔꯦ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯎ ꯏꯇꯩꯃ ꯋꯥꯎ ꯃꯁꯨ ꯏꯇꯩꯃ ꯏꯪꯉꯦ ꯏꯪꯉꯦ ꯏꯇꯩꯃ ꯋꯥꯎ ꯃꯁꯨ ꯏꯇꯩꯃ ꯏꯪꯉꯦ ꯏꯪꯉꯦ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯋꯤ ꯏꯪꯉꯦ ꯏꯪꯉꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ ꯃꯦꯟꯙꯧ ꯆꯥꯛ ꯏꯁꯤꯡ ꯃꯦꯟꯙꯧ ꯆꯥꯛ ꯏꯁꯤꯡ ꯁꯨꯔꯖ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯃꯁꯨ ꯑꯩ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯏꯇꯩꯃ ꯅꯠꯇ꯭ꯔꯣ ꯃꯁꯨ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯏꯇꯩꯃ ꯅꯠꯇ꯭ꯔꯣ ꯁꯨꯔꯖ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯑꯣꯖꯥ ꯍꯋꯥꯏ ꯆꯥꯏ ꯍꯣꯏ ꯍꯋꯥꯏꯁꯨ ꯍꯥꯎꯕꯅꯤꯗ ꯅꯪ ꯍꯌꯦꯡ ꯁꯟꯗꯦ ꯀ꯭ꯂꯥꯁ ꯂꯩꯕ꯭ꯔꯣ
ꯅꯤꯡꯊꯝꯊꯥꯁꯤꯗꯤ ꯃꯆꯨꯗ ꯂꯩꯔꯦꯗꯅ ꯍꯥꯏ ꯃꯅꯦ ꯃꯅꯦ ꯍꯟꯗꯛ ꯂꯣꯛꯔꯨꯝꯒ ꯇꯧꯏ ꯑꯣꯖꯥꯗꯤ ꯆꯥꯔꯕꯣ ꯆꯥꯔꯦ ꯆꯥꯔꯦ ꯑꯣ ꯄꯥꯕꯣ ꯃꯁꯨꯅ ꯕꯦꯟꯊꯧ ꯈꯪꯗ꯭ꯔꯦ ꯑꯣ ꯑꯣ ꯄꯥꯕꯣ ꯃꯁꯨꯅ ꯕꯦꯟꯊꯧ ꯈꯪꯗ꯭ꯔꯦ ꯀ꯭ꯂꯥꯁ ꯂꯩ ꯑꯣꯖꯥ ꯑꯗꯣ ꯃꯥꯝꯆꯧ ꯃꯁꯥ ꯉꯝꯗꯅ ꯂꯩ ꯑꯗꯨꯒꯤ ꯊꯤꯟꯅꯕꯒꯤ ꯃꯤ ꯂꯩꯇꯦ ꯑꯣ ꯑꯣ ꯆꯠꯂꯔꯣꯏ ꯀ꯭ꯂꯥꯁ ꯑꯣꯖꯥ ꯑꯣ ꯑꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯄꯥꯕꯣ ꯃꯁꯨꯅ ꯕꯦꯟꯊꯧ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯔꯣ ꯑꯗꯨꯒ ꯃꯁꯨꯅ ꯕꯦꯟꯊꯧ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯃꯁꯨ ꯅꯪ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯏꯁꯩꯒ ꯂꯩꯕ꯭ꯔꯥ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯍꯥꯏꯁꯦ ꯍꯌꯦꯡ ꯅꯣꯡꯃꯥꯏꯖꯤꯡ 15, 16 ꯂꯩꯇ ꯃꯥꯜꯂꯦ ꯀꯥꯏꯗ ꯀꯩ ꯂꯩꯔꯒꯦ ꯍꯌꯦꯡ 16 ꯅꯤꯗꯅ ꯁꯣꯔꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ 17 ꯁꯨꯔꯖꯅ ꯀꯞꯄꯦ ꯀꯔꯤꯒꯤꯅꯣ ꯅꯨꯡꯒꯣꯔꯗ ꯏꯁꯩ ꯂꯩꯕ꯭ꯔꯣ ꯙꯧ ꯅꯟꯗꯤꯔꯁꯤꯕꯣ ꯨꯝꯀꯣꯗ ꯏꯁꯩ ꯂꯩꯕ ꯂꯩꯇꯦ ꯨꯝꯀꯣꯗ ꯏꯁꯩ ꯂꯩꯇꯦ ꯕꯦꯟꯊꯧ ꯕꯦꯟꯗꯧ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥ ꯕꯦꯟꯗꯧ ꯗꯨꯝꯀꯣꯗ ꯀꯔꯤꯅꯣ ꯕꯦꯟꯗꯧ ꯁꯣꯔꯥꯠꯂ ꯀꯔꯤꯅꯣ ꯁꯨꯔꯖ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯃꯁꯨꯅ ꯕꯦꯟꯊꯧ ꯈꯪꯗꯦ ꯑꯩ ꯆꯠꯂꯒꯦ ꯑꯣ ꯍꯣꯏ ꯍꯣꯏ ꯁꯣꯔꯥꯠꯅꯦ
ꯂꯥꯛꯇꯦ ꯕꯦꯟꯊꯧ ꯈꯪꯉꯦꯅ ꯕꯦꯟꯊꯧ ꯅꯟꯗꯤ ꯑꯣꯏꯔꯝꯃꯤꯅ ꯁꯤꯗꯤ ꯑꯣꯖꯥ ꯀꯩ ꯑꯣꯖꯥ ꯔꯤꯁꯨ ꯄꯣꯊꯥꯔꯣ ꯑꯩ 87.4 ꯐꯪꯂꯦ ꯔꯤꯖꯜ ꯄꯤꯊꯣꯔꯦ ꯑꯩ 87.0 ꯐꯪꯂꯦ 87 ꯐꯪ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯗꯨꯡꯒꯣꯔ ꯍꯥꯏꯔ ꯑꯗꯨ ꯗꯨꯡꯀꯣꯔ ꯍꯥꯏꯕ 87 ꯐꯪꯉꯤꯁꯦ 0 ꯄꯣꯏꯟ ꯐꯪꯉꯤꯁꯦ ꯀꯔꯝꯕ ꯁꯕꯖꯦꯛꯇꯅꯣ ꯕꯦꯟꯊꯧ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯍꯥꯏ ꯉꯝꯗꯦ ꯕꯦꯟꯊꯧ ꯀꯨꯏꯔꯦ ꯍꯟꯗꯛ ꯐꯦꯁꯕꯨꯛꯇꯒ ꯑꯝꯇ ꯎꯕ ꯐꯪꯗ꯭ꯔꯦ ꯀꯩꯗꯧꯔꯦ ꯑꯣ ꯀꯥꯂꯤꯅꯣꯒꯣꯔ ꯗꯨꯡꯀꯣꯔꯗ ꯀꯥꯂꯤꯅꯣꯒꯣꯔꯒ ꯗꯨꯝꯀꯣꯒ ꯈꯨꯟ ꯑꯃꯠꯇꯔꯥ ꯅꯛꯅꯕ꯭ꯔꯥ ꯂꯥꯞꯅꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯇꯣꯇꯦꯜ ꯃꯥꯔꯛꯅꯤ ꯑꯣꯖꯥ ꯇꯣꯇꯦꯜ ꯃꯥꯔꯛꯁꯦ ꯑꯗꯨꯗꯤ ꯇꯣꯇꯦꯜ ꯃꯥꯔꯛ ꯁꯕꯖꯦꯛ ꯄꯨꯝꯅꯃꯛꯅ ꯁꯕꯖꯦꯛ ꯀꯌꯥꯅꯣꯅꯦ ꯃꯥꯔꯛ ꯀꯌꯥꯒꯤ ꯑꯦꯛꯖꯥꯝꯅꯣ ꯅꯪꯁꯤꯕꯣ ꯕꯦꯟꯗꯧꯗꯤ ꯑꯣꯖꯥ ꯈꯝꯕꯩ ꯁꯣꯔꯥꯠꯁꯨ ꯂꯥꯛꯇꯦ ꯍꯟꯗ꯭ꯔꯦꯠ ꯁꯕꯖꯦꯛ ꯑꯃꯗ 100 ꯃꯥꯔꯛ ꯑꯩ ꯂꯥꯛꯇꯦ ꯈꯝꯕꯒꯤꯗꯣ ꯀꯔꯤꯒꯤ ꯅꯩ ꯃꯅꯥꯛꯇ ꯇꯧꯔꯒ ꯂꯥꯛꯇꯦ ꯑꯩꯈꯣꯏ ꯇꯥꯃꯣ ꯆꯠꯄꯅꯦ ꯑꯣ ꯕꯦꯟꯙꯧꯒꯤ ꯇꯥꯃꯣꯗꯤ ꯃꯁꯛ ꯈꯪꯗꯦꯅ ꯑꯩꯗꯤ 100ꯁꯦ ꯁꯕꯖꯦꯛ ꯄꯨꯝꯅꯃꯛꯀꯤ 100 ꯑꯣꯏꯇꯥꯔꯦ ꯇꯣꯇꯦꯜꯗ ꯀꯃꯥꯏꯅ ꯅꯪ 80ꯗ ꯐꯪꯉꯤꯕ ꯕꯦꯟꯙꯧꯒꯤ ꯇꯥꯃꯣꯗꯤ ꯃꯁꯛ ꯈꯪꯗꯦ ꯃꯤ ꯑꯃꯈꯛꯇ ꯍꯥꯏꯕ꯭ꯔꯣ ꯁꯣꯔꯥꯠꯇꯣ ꯑꯣ ꯕꯥꯇꯣꯟ ꯇꯧꯗꯦ ꯃꯤ ꯑꯃꯈꯛ ꯑꯣ ꯑꯗꯨꯅ ꯑꯣꯏꯕꯣꯔꯦ ꯇꯨꯝꯅꯤꯡꯂꯦ ꯍꯧꯖꯤꯛꯇ ꯆꯪꯉ ꯇꯨꯝꯅꯤꯡꯉꯕꯣ ꯉꯥꯏꯈꯣ ꯅꯪꯒꯤꯗꯨꯕꯨ ꯁꯕꯖꯦꯛ ꯄꯨꯝꯅꯃꯛꯇ 100 ꯃꯥꯔꯛ ꯑꯣꯏꯇꯥꯔꯒꯗꯤ ꯇꯣꯇꯦꯜ 7 ꯃꯥꯔꯛ ꯑꯣꯏꯇꯥꯔꯒꯁꯨ 80ꯗꯤ ꯈꯤꯇꯪ ꯂꯤꯛꯄ꯭ꯔꯥ ꯅꯪ ꯇꯨꯏꯁꯟ ꯆꯠꯄ ꯅꯠꯇ꯭ꯔꯣ ꯍꯣꯏꯗ ꯃꯊꯪꯗ ꯌꯥꯝ ꯂꯥꯡꯅꯕ ꯐꯖꯅ ꯄꯥꯎ ꯀꯣ ꯇꯥꯕ꯭ꯔꯣ ꯁꯨꯔꯖ ꯃꯊꯪꯗ ꯑꯗꯨꯒ ꯍꯦꯟꯅ ꯂꯥꯛꯅꯕ ꯐꯖꯅ ꯄꯥꯎ ꯆꯠꯂꯦ ꯑꯣꯖꯥ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯁꯨꯔꯖ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ ꯃꯊꯪ ꯑꯦꯛꯖꯥꯝꯗ ꯐꯖꯅ ꯐꯪꯅꯕ ꯀꯣ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯀꯩ ꯇꯧꯅꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯕꯥꯔꯇꯣꯟ ꯐꯪꯗ꯭ꯔꯦꯗ ꯐꯪꯗ꯭ꯔꯦ ꯆꯠꯄ ꯏꯀꯥꯏ ꯑꯣ ꯍꯣ ꯍꯣꯏꯅꯦ ꯑꯩꯅꯗꯤ ꯈꯪꯗꯕ ꯑꯩꯅꯗꯤ ꯕꯦꯟꯗꯧ ꯂꯥꯛꯀꯗ꯭ꯔꯥ ꯕꯦꯟꯙꯧ ꯂꯥꯛꯑꯗꯤ ꯑꯩ ꯃꯣꯕꯥꯏꯜ ꯚꯤꯗꯤꯑꯣ ꯂꯧꯍꯟꯒꯦ ꯈꯜꯂꯝꯕ ꯑꯣꯖꯥ ꯇꯣꯇꯦꯜꯗꯤ 456 ꯌꯥꯔꯦ ꯀꯩꯅꯣ ꯁꯕꯖꯦꯛ ꯑꯃꯗ 84% ꯐꯪꯉꯁꯨ ꯌꯥꯔꯦ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯑꯩꯗꯤ ꯑꯣꯜ ꯇꯣꯇꯦꯜ ꯂꯥꯛꯑꯦꯅ ꯈꯜꯂꯨꯔꯦ ꯁꯕꯖꯦꯛ ꯑꯃꯗ 84 87% ꯌꯥꯏ ꯀꯔꯤꯝ ꯀꯥꯏꯗꯦ ꯃꯊꯪꯗ ꯐꯖꯅ
ꯑꯗꯨꯗꯩ ꯍꯦꯟꯅ ꯐꯪꯅꯕ ꯄꯥꯎ ꯑꯗꯨꯒ ꯀꯞꯄ ꯉꯝꯃꯗꯤ ꯑꯣꯖꯥꯅ ꯕꯣꯔ ꯄꯤꯔꯤ ꯃꯊꯪꯗ ꯃꯥꯔꯛ ꯌꯥꯝ ꯂꯥꯛꯅꯕ ꯐꯖꯅ ꯄꯥꯎ ꯀꯣ ꯑꯣ ꯑꯣ ꯑꯩꯈꯣꯏꯗ ꯂꯥꯛꯇꯦꯗ ꯕꯦꯟꯊꯣ ꯑꯗꯨꯗꯤ ꯅꯣꯏ ꯁꯣꯝꯒꯤ ꯎꯇꯣꯝ ꯍꯣꯏꯅꯒ ꯁꯛꯑꯔꯅꯤ ꯑꯥꯔ ꯀꯦ ꯕꯥꯕꯨꯜ ꯍꯣꯏ ꯃꯣꯏꯅ ꯁꯛꯑꯔꯅꯤ ꯍꯣꯏ ꯑꯣꯖꯥ ꯑꯣꯀꯦ ꯃꯊꯪꯗ ꯃꯥꯔꯛ ꯐꯖꯅ ꯂꯥꯛꯅꯕ ꯐꯖꯅ ꯄꯥꯔꯣ ꯀꯣ ꯄꯨꯡ ꯇꯝꯕꯗꯨꯁꯨ ꯀꯟꯇꯤꯅ꯭ꯌꯨ ꯄꯨꯡ ꯔꯤꯍꯥꯔꯁꯦꯜ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ ꯅꯪ ꯅꯨꯃꯤꯗꯥꯡ ꯂꯥꯏꯔꯤꯛ ꯇꯧ ꯂꯣꯏꯔꯒ ꯃꯤꯅꯤꯠ ꯃꯉꯥ ꯃꯉꯥ ꯃꯤꯅꯤꯠ 10 ꯑꯗꯨꯃꯥꯏꯅ ꯀ꯭ꯂꯥꯁ ꯇꯧ ꯍꯥꯏꯕꯅꯤ ꯑꯩ ꯆꯠꯀꯅꯤ ꯍꯣꯏ ꯍꯣꯏ ꯅꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯕꯦꯟꯊꯧ ꯅꯨꯡꯉꯥꯏꯅ ꯆꯠꯄꯤꯔꯣ ꯍꯔꯥꯎꯅ ꯅꯁꯨ ꯑꯩꯈꯣꯏ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯕꯦꯟꯙꯧ ꯁꯨꯝ ꯆꯠꯄꯤꯔꯣ ꯐꯔꯦ ꯑꯣꯖꯥ ꯑꯗꯣ ꯑꯣꯏꯗꯤ ꯑꯩ ꯁꯨꯛꯇꯣꯛꯂꯒꯦ ꯑꯩ ꯊꯣꯛꯂꯒꯦ ꯀꯣ ꯑꯣꯖꯥ ꯕꯥꯏ ꯑꯣꯀꯦ ꯕꯥꯏ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ ꯁꯨꯔꯁ ꯕꯣꯕꯣ ꯍꯣꯏ ꯇꯨꯝꯈ꯭ꯔꯕꯣ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ ꯕꯦꯟꯙꯧ ꯅꯁꯨ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯕꯦꯟꯙꯧ ꯆꯠꯄ ꯌꯥꯔꯅꯤ ꯑꯣꯖꯥ ꯈꯝꯕꯒꯤ ꯁꯣꯔꯥꯠꯇꯣ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔ ꯄꯨꯃꯝ ꯃꯝꯃꯦ ꯍꯣꯏ ꯍꯣꯏꯗꯦ ꯁꯛ ꯊꯤꯕꯅꯤꯅ ꯃꯆꯨꯒ ꯎꯅꯕ ꯏꯀꯥꯏ ꯑꯣ ꯕꯦꯟꯊꯧ ꯅꯁꯨ ꯑꯣꯏ ꯑꯗꯨꯃꯥꯏꯅ ꯈꯟꯖꯗꯦꯗ ꯃꯁꯛ ꯊꯤꯗꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯍꯥꯏꯖꯕꯗ ꯃꯤꯌꯥꯝꯅ ꯈꯪꯉꯛꯄꯣꯠꯅꯤ ꯕꯦꯟꯙꯧꯗ ꯃꯁꯛ ꯊꯤ ꯃꯁꯨ ꯃꯁꯛ ꯐꯖꯩ ꯐꯖꯗꯦ ꯂꯣꯏꯅ ꯈꯪꯉꯤ ꯄꯣꯠꯅꯤ ꯃꯗꯨꯒꯤ ꯀꯔꯤꯝ ꯈꯟꯖꯔꯨꯗꯦꯗ ꯑꯣꯖꯥꯗꯣ ꯅꯨꯡꯗꯥꯡꯗ ꯄꯨꯡ ꯉꯥꯏꯍꯥꯛ ꯂꯥꯏꯔꯤꯛ ꯇꯧꯔꯨꯔꯒ ꯖꯥꯔꯗꯤ ꯕꯣꯕꯣ ꯍꯣꯏꯅ ꯉꯥꯡꯉꯤ ꯀꯔꯤꯝ ꯀꯥꯏꯗꯦ ꯀꯔꯤꯝ ꯀꯥꯏꯗꯦ ꯅꯨꯡꯗꯥꯡ ꯄꯨꯡ ꯑꯣꯏꯔꯥ ꯌꯥꯗ꯭ꯔꯣ ꯌꯥꯏꯌꯦ ꯀꯩꯗꯧꯕꯩ ꯌꯥꯔꯣꯏꯗꯣꯏꯅꯣ ꯐꯔꯤꯃꯤꯗꯣ ꯂꯥꯏ ꯐꯠꯇꯕ ꯂꯥꯏꯒꯩ ꯆꯪꯉꯣꯏꯗꯣꯃꯤ ꯄꯨꯡ ꯃꯈꯣꯟ ꯇꯥꯕꯗ ꯁꯛ ꯐꯖꯩ ꯐꯖꯗꯦ ꯁꯛ ꯍꯥꯏꯕꯁꯤꯗꯤ ꯆꯥꯝꯃ ꯆꯥ ꯌꯥꯄꯣꯟꯇꯦꯗ ꯕꯦꯟꯊꯧ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯊꯃꯣꯏꯒꯤ ꯐꯖꯕ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕꯗꯨꯅꯤ ꯕꯦꯟꯙꯧ ꯁꯛ ꯐꯖꯔꯒ ꯆꯥ ꯆꯈꯣꯝ ꯑꯃ ꯄꯤꯊꯛꯄꯗ ꯍꯥꯎꯇꯕꯗꯨꯗꯤ ꯀꯔꯤ ꯀꯥꯟꯅꯔꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯗꯤ ꯁꯛꯇꯣ ꯅꯠꯇꯦ ꯊꯃꯣꯏ ꯇꯤꯡꯕꯗꯨꯅꯤ ꯊꯃꯣꯏ ꯇꯤꯡꯅ ꯆꯉꯥꯡ ꯀꯥ ꯑꯃ ꯄꯤꯊꯛꯄꯗꯣ ꯃꯗꯨꯅꯤ ꯃꯁꯨ ꯕꯦꯟꯙꯧꯁꯨ ꯏꯁꯩ ꯇꯝꯂꯅꯤ ꯇꯝꯕꯤꯌꯨ ꯇꯝꯃꯨꯅꯨ ꯗꯨꯡꯒꯣꯔꯗ ꯁꯨꯝ ꯇꯝꯃꯣ ꯀꯥꯔꯤꯅꯣꯒꯣꯔꯗ ꯇꯥ ꯄꯣꯗꯤꯞ ꯂꯩꯔꯤ ꯑꯗꯒꯤꯗꯤ ꯗꯣꯂꯨꯒꯤ ꯎꯇꯣꯝ ꯂꯩꯔꯤ ꯑꯗꯨꯒ ꯇꯝꯃꯨ ꯐꯖꯅ ꯇꯝꯃꯣ ꯇꯝꯃꯣ ꯀꯁꯥꯔ ꯀꯔꯤꯅꯣꯒꯔꯒꯤ ꯅꯟꯗꯤꯇꯥ ꯏꯁꯩ ꯁꯛꯄꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯁꯛ ꯈꯪꯅꯕ ꯃꯁꯨꯅ ꯇꯥꯛꯄꯤꯒꯗꯕ ꯀꯥꯏꯗꯩꯅꯣꯗ ꯑꯩꯈꯣꯏ ꯍꯩꯁꯨ ꯍꯩꯖꯗꯦ ꯕꯦꯟꯙꯧ ꯑꯣꯏꯅ ꯂꯪꯀꯥꯗ ꯑꯩꯈꯣꯏꯅ ꯑꯌꯣꯙꯥꯗ ꯀꯗꯥꯏꯗꯒꯤꯅꯣ ꯕꯦꯟꯙꯧ ꯀꯥꯏꯅꯣꯒ ꯏꯁꯩ ꯁꯛꯄ ꯃꯌꯥꯝ ꯂꯩ ꯃꯁꯨ ꯑꯥꯔꯇꯤꯗ ꯇꯥꯛꯄꯤꯌꯨ ꯍꯥꯏ ꯁꯤꯈꯩ ꯊꯥꯞꯄꯅꯤ ꯌꯥꯔꯔꯣꯏ ꯇꯥ ꯄꯣꯗꯤꯞꯇ ꯍꯦꯛ ꯇꯝꯃꯣ ꯀꯩꯅꯣꯒꯤ ꯇꯥꯗꯣ ꯄ꯭ꯔꯗꯤꯞꯇꯣ ꯑꯣꯖꯥ ꯍꯣꯏꯒꯤ ꯁꯪꯒꯤꯠ ꯕꯤꯗ꯭ꯌꯥꯂꯣꯏꯒꯤ ꯑꯦꯗꯃꯤꯁꯟ ꯐꯤꯁ ꯀꯌꯥꯅꯣ ꯆꯥꯝꯅꯤ ꯁꯨꯔꯁ ꯑꯕꯨꯡꯉꯣ
ꯑꯦꯗꯃꯤꯁꯟ ꯐꯤꯁ ꯆꯥꯝꯅꯤ ꯏꯕꯨꯡꯉꯣ ꯅꯣꯏꯗꯣ ꯀꯌꯥ ꯂꯧꯒꯦ ꯃꯁꯨꯅ ꯅꯕꯨꯛ ꯐꯠꯇꯦ ꯍꯥꯏ ꯕꯦꯟꯗꯧ ꯅꯁꯨꯒꯤ ꯅꯕꯨꯛꯁꯤꯗꯤ ꯁꯝ ꯑꯗꯨꯒꯨꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯑꯗꯨꯃꯥꯏꯅ ꯃꯤꯅꯤ ꯑꯕꯨꯡꯉꯣ ꯅꯣꯏꯗ ꯀꯌꯥ ꯂꯧꯒꯦ ꯑꯉꯥꯡ ꯑꯇꯩ ꯂꯩꯕ꯭ꯔꯣ ꯂꯛꯈꯤꯄꯨꯔꯗ ꯑꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ 700 ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯀꯩꯅꯣꯒꯤꯔꯕ ꯍꯥꯏꯗꯤ ꯃꯟꯠꯀꯤꯗꯤ 200 ꯐꯔꯦ ꯊꯝꯂꯒꯦ ꯍꯥꯏ ꯇꯨꯝꯂꯒꯦ ꯍꯣꯏ ꯕꯦꯟꯙꯧ ꯇꯨꯝꯕꯤꯔꯣ ꯊꯦꯡꯉ ꯃꯥꯜꯂꯦ ꯄꯨꯡ 10 ꯇꯥꯗ꯭ꯔꯤ ꯑꯣ ꯂꯨꯄꯥ 300 ꯂꯧꯕ ꯅꯪ ꯀꯌꯥ ꯀꯨꯏꯔꯦ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯑꯦꯄ꯭ꯔꯤꯜꯗ ꯑꯦꯄ꯭ꯔꯤꯜꯗ ꯇꯧꯈꯤꯕ ꯑꯣ ꯐꯖꯅ ꯇꯝꯃꯨ ꯑꯣꯏꯅꯕ ꯑꯣꯀꯦ ꯕꯦꯟꯙꯧ ꯍꯌꯦꯡ ꯁꯣꯔꯥꯠ ꯆꯠꯇꯣꯏꯃꯤꯅ ꯉꯟꯅ ꯄꯣꯊꯥꯕꯤꯔꯣ ꯅꯤꯡꯊꯤꯅ ꯆꯟꯗꯣꯟ ꯇꯋꯥ ꯊꯤꯜꯂꯗꯅ ꯁꯤꯔꯤ ꯀꯥꯡꯉꯗꯅ ꯌꯣꯠꯄꯤ ꯐꯖꯅ ꯏꯜꯂꯒ ꯚꯤꯗꯤꯑꯣ ꯂꯧꯕꯤꯔꯛꯎ ꯑꯦꯄ꯭ꯔꯤꯜ ꯃꯦ ꯖꯨꯟ ꯖꯨꯂꯥꯏ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯅꯣꯕꯦꯝꯕꯔ ꯊꯥ 9 ꯑꯣꯖꯥ ꯏꯁꯩ ꯇꯝꯂꯣꯏꯕꯗ ꯑꯣꯖꯥ ꯏꯁꯩ ꯇꯝꯂꯣꯏꯕꯗ ꯆꯍꯤ ꯀꯌꯥ ꯆꯪꯒꯦ ꯑꯪꯀꯜ ꯀꯩꯕ ꯁꯣ ꯖꯥꯎ ꯆꯍꯤ ꯀꯌꯥ ꯆꯪꯒꯦ ꯑꯦ ꯋꯥꯠꯂꯤꯗ ꯑꯕꯨꯡꯉꯣ ꯏꯁꯩꯗꯤ ꯇꯝꯅꯤꯡꯈꯩ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯕꯨꯡꯉꯣ अंकल सो जाओ ठीक है सोती हूँ go to the sleep ꯐꯔꯦ ꯑꯕꯨꯡꯉꯣ ꯄꯣꯊꯥꯔꯣ ꯑꯣꯖꯥꯁꯨ ꯂꯣꯏꯁꯤꯜꯂꯅꯤ ꯃꯤ ꯌꯥꯎꯗꯦ ꯃꯤ ꯑꯅꯤꯈꯛ ꯆꯪꯉꯛꯏꯁꯤ ꯂꯥꯏꯛ ꯀ ꯇꯧꯔꯦ Where are you from?
ꯑꯁꯥꯝ ꯑꯁꯥꯝ ꯐꯔꯦ ꯕꯥꯏ ꯑꯣꯖꯥ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯍꯣꯏ ꯁꯨꯔꯖ ꯑꯕꯨꯡꯉꯣ ꯄꯣꯊꯥꯔꯣ ꯅꯣꯏ ꯕꯣꯕꯣꯏ ꯇꯨꯝꯈ꯭ꯔꯕꯣ ꯑꯁꯥꯝ ꯀꯨꯟꯖꯒ ꯇꯨꯝꯗ꯭ꯔꯦ ꯇꯨꯝꯗꯦ ꯇꯧꯔꯦ ꯑꯣ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯇꯨꯝꯃꯣ ꯄꯣꯊꯥꯔꯣ ꯑꯕꯨꯡꯉꯣ ꯅꯣꯏ ꯃꯝꯆꯧꯗꯣ ꯈꯔ ꯐꯔꯕꯣ ꯋꯥꯎ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯒꯨꯗ ꯅꯥꯏꯠ ꯑꯕꯨꯡꯉꯣ ꯒꯨꯗ ꯅꯥꯏꯠ जय जुबिंदा जय जुबिंदा जय हो खरती फरे खरा फरबो फरकनीदा सोना फजरकनी ꯑꯣ ꯖꯣꯟꯗꯤꯁꯅꯤ ꯑꯦꯛꯁꯤꯗꯦꯟꯁꯨ ꯈꯔ ꯑꯣꯏꯔꯦ ꯑꯣ ꯁꯨꯁꯇꯤꯗ ꯑꯣ ꯁ꯭ꯀꯨꯇꯤꯗ ꯑꯦ ꯍꯣꯏ 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 ꯐꯖꯔꯛꯀꯅꯤ ꯐꯖꯔꯛꯀꯅꯤ ꯀꯔꯤꯝ ꯇꯧꯔ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯔ ꯁꯨꯝ ꯐꯖꯔꯛꯀꯅꯤ ओके थैंक यू अबूंगो थैंक यू वेलकम गुड नाइट लव फ्रॉम मी ओजा बाय गुड नाइट गुड नाइट गुड नाइट अबूंगो गुड नाइट
ꯑꯣꯀꯦ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯀꯨꯌꯦꯡ ꯊꯥꯗꯕꯅꯤꯅ ꯉꯁꯤꯗꯤ ꯃꯤꯁꯤ ꯏꯔꯥꯛ ꯂꯥꯛꯇ꯭ꯔꯦ ꯅꯍꯥꯟꯒꯩ ꯊꯥꯗ ꯑꯗꯨꯒ ꯇ꯭ꯔꯥꯏ ꯇꯧꯕꯅꯦ
Oke, senang guna, bye bye.